trading ama tawba matamda ikhoida yam thina maru oiba kari maru oige ha matamda ikhoida oise price action haitare haibadi price na tawribje kai dawribana haibje phajane understand tawba ngamdaba taragadi ikhoida henge dawge ha matamda trading gi decision law matamda ikhoi aduki matik wagane haibadi ayama matamda fail oibagi chang yamna wang adu eba taragadi ikhoina kai dawge ha matamda price ki movement je kamaina chatke je khangna honaba matamda yamna darka laiba maru oiba formation nama market ki cycle da mateng pangba object market sina kai dawri haibadi price sina kai dawri haibado khangdokpa ngamba darkar oiba formation amaka khai tagadi ikhoina rectangle gi formation je asiji yam thina ikhoina khangdokpa ngamba darka laiba rectangle gi formation jida ayeng mana to yu thabak se ikhoina market ta ke dawi ha matamda market ta ikhoina kari ha ba wahi ta ba sideways ha ba market se range ta lai re hai ta di ke dawi ha matamda candle gi formation sing je ke dawi ha rectangle gi formation da lenga rectangle amagi manung da lai rang ne ba hai ba di ke no ha matamda rectangle ha means ke no support amaga resistance amaga form to lai ne range amagi manung hai di ba resistance amadi support se asi anisigi manungda adum price na unga legene moina to yu pose kaino hamatan price se distribute to ne accumulation thoibra natragana price se distribution tawrakanda makhada satki doibra downside kumdoibra natragana price se mathakta ka ki doibra have poche ke dawge hamatan rectangle amagi formation je hek laabdi khoina yamna kupna senabam change rectangle formation jidagi haye kedawge hamata price na break out tawgi matamda karamba candle na break out torkani hamatamda hayeng maru bozu na koi candle achoba ko chumba candle achoba mathaklomna kaige hagana green gi candle achoba form torkani hayeng makharamda break out tulake hagadi red king dan achoba mana thola kanda kedawge hamatamda break out se tora sitkine aduga sigi formation je rectangle formation je leiba matamda kayang kuina leigada gi habje koina haiba ngamoy kaiguma koina investor oiba investment gi section da investment tawba kangu dadi ke dawga rectangle formation je lapa matamda tharom da sang pe enemy khrani lebe or chairom da formation je tawwe if koina kaiguba day trader intraday tawba kangu natragana koina nifty ama de bank nifty khatang da trade tawjaba koina di ke dawga hamatamda koigumba dadi time frame da heng kupthara kadoni kupa kuma tamda ke dawga hana pung kharagi manungda high formation sing loin uba phangane hayeng rectangle formation ani leibsida koina tawduiba thabak se hojik break out kamain tawni khangrabanina hayeng akhuba amadi lawba narrow eba amadi narrow oire ko sina samaina rectangle narrow oina leiba ma or samaina wide oina leiba ma thingnara kane kai dawge hamta white oiba taragadi heng rectangle formation da kai dawge hamta price se volatility oiraga amuk resistance ta musugni support ta musokani resistance ta musokani support ta musokani asmaina volatility am ganngane aduga narrow oiragadi kai easily yamna line break townabagi chance amna wangi easily am line break out tawraga mathaklomna tawgana mathaklomna kagiba makharomna tawragana makharomna samain chatkiba asibu ikoina ke dawge have matna rectangle gi formation amadagi price na break out tora chakhiba kawdone ba heng samaina price na lan gi ba madi kung gi ba taw matamna haire period chibu ikoina ke dawge have mata market cycle da stage mari lei kari have ma absorption have ma absorption amadi accumulation thopa na hai ko number 2 da ke dawa asi ek thokta di uptrend oidon mathangda amukari lakadagi ha matamda sumaina sideways se hek lapo matamda koina distribution tawbana ama haibam lei haidi price tapna ke dawge hamda distribute tawba hairi posini hek oita di distribution ne bo hek haita di ke dawge matamda koina heng oiduba pose downside ta haidi makharom da support level ne break to zatkine sarka kana ke dawge matamda heng down trend ama tarakane yeko aduna market si ke dawge hamatana market na saliba lambi je moong je haiba market cycle
ꯂꯩꯔꯤꯕ ꯃꯔꯤꯁꯦ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯇꯧꯅꯤꯡꯉꯥꯏ ꯀꯩꯝ ꯂꯩꯇꯦꯕ ꯍꯥꯏꯔꯤꯕ ꯃꯔꯤꯁꯦ ꯀꯅꯥꯅ ꯀꯩꯗꯧꯏ ꯍꯥꯏꯕ ꯃꯇꯝꯗ ꯀꯔꯤ ꯇꯥꯔꯛꯑꯦ ꯍꯥꯏꯕꯁꯤ ꯈꯪꯗꯣꯛꯀꯦ ꯍꯥꯏꯔꯒꯗꯤ ꯔꯦꯛꯇꯦꯡꯒꯜ ꯐꯣꯔꯃꯦꯁꯟꯗꯕꯨ ꯍꯦꯛ ꯆꯪꯉꯛꯑꯕ ꯄ꯭ꯔꯥꯏꯁꯁꯤꯅ ꯍꯦꯛ ꯔꯦꯛꯇꯦꯡꯒꯜ ꯐꯣꯔꯃꯦꯁꯟꯁꯤ ꯃꯅꯨꯡꯗ ꯍꯦꯛ ꯂꯥꯛꯇꯥꯔꯗꯤ ꯍꯥꯏꯔꯤꯕ ꯔꯦꯛꯇꯦꯡꯒꯜꯗ ꯅꯝꯕꯔ 1 ꯑꯩꯈꯣꯏꯅ ꯌꯦꯡꯗꯣꯏꯁꯤ ꯋꯥꯏꯠ ꯑꯣꯏꯕ꯭ꯔꯥ ꯑꯣꯔ ꯅꯦꯔꯣ ꯑꯣꯏꯕ꯭ꯔꯥ ꯌꯦꯡꯕꯤꯔꯅꯤ ꯅꯦꯔꯣ ꯐꯣꯔꯃꯦꯁꯟꯗ ꯂꯥꯛꯇꯥꯔꯒꯗꯤ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯇꯣ ꯆꯠꯐꯝ ꯈꯪꯗ꯭ꯔꯤꯕ ꯅꯦꯔꯣꯒꯤ ꯍꯦꯛ ꯐꯣꯔꯃꯦꯁꯟꯗꯤ ꯂꯥꯛꯇꯥꯔꯗꯤ ꯏꯖꯤꯂꯤ ꯕ꯭ꯔꯦꯛ ꯇꯧꯔꯛꯀꯅꯦꯕ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕꯗ ꯅꯤꯐꯇꯤꯒꯤ ꯆꯥꯔꯠꯇ ꯉꯁꯤ ꯉꯔꯥꯡ ꯅꯍꯥꯟ ꯍꯟꯗꯛꯀꯤ ꯍꯞꯇꯥꯁꯤꯒꯤ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯃꯥꯒꯤ ꯊꯕꯛꯁꯤꯡꯁꯤꯗ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯡꯁꯦ ꯎꯕ ꯐꯪꯒꯅꯦꯕ ꯁꯨꯃꯥꯏꯅ ꯂꯩꯔꯤꯕ ꯄꯣꯠꯁꯦ ꯌꯦꯡꯁꯤꯀꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯅꯤꯐꯇꯤꯒꯤ ꯆꯥꯔꯠꯇ ꯅꯤꯐꯇꯤꯒꯤ ꯆꯥꯔꯠꯇ ꯑꯩꯅ ꯔꯦꯛꯇꯦꯡꯒꯜ ꯈꯔ ꯌꯦꯛꯊꯣꯛꯑ ꯊꯝꯃꯦ ꯍꯥꯏꯔꯤꯕ ꯔꯦꯛꯇꯦꯡꯒꯜꯁꯤꯡꯁꯤꯒꯤ ꯐꯣꯔꯃꯦꯁꯟꯁꯦ ꯑꯗꯨꯝ ꯌꯦꯡꯁꯦꯕ ꯑꯩꯈꯣꯏꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯁꯤ ꯅꯦꯔꯣ ꯑꯣꯏ ꯁꯤꯅ ꯋꯥꯏꯠ ꯑꯣꯏ ꯁꯤ ꯅꯦꯔꯣ ꯑꯣꯏ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟꯅꯦꯕ ꯁꯤ ꯊꯣꯛꯑꯝꯃꯤꯁꯦ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯍꯦꯛ ꯃꯥꯒꯤ ꯔꯦꯟꯖꯁꯦ ꯍꯦꯛ ꯕ꯭ꯔꯦꯛ ꯇꯧꯈꯤꯕ ꯃꯇꯝꯗ ꯄ꯭ꯔꯥꯏꯁꯁꯦ ꯑꯃꯨꯛ ꯀꯨꯝꯕꯤꯗꯣ ꯀꯨꯝꯃꯨꯔꯀꯥꯟꯗ ꯑꯃꯨꯛ ꯃꯥꯔꯀꯦꯠꯁꯦ ꯑꯃꯨꯛ ꯅꯩꯔꯒ ꯂꯩꯔꯦ ꯔꯦꯟꯖ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯥꯔꯛꯁꯤ ꯑꯃꯨꯛ ꯆꯪꯉꯒ ꯂꯩꯔꯦ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯅꯦꯔꯣ ꯑꯣꯏꯔꯦ ꯃꯊꯛꯂꯣꯝꯗ ꯑꯃꯨꯛ ꯃꯥꯅ ꯀꯥꯏꯈꯤꯕ ꯃꯇꯝꯗ ꯑꯃꯨꯛ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯞ ꯇ꯭ꯔꯦꯟ ꯊꯣꯛꯑꯒ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯔꯦꯛꯇꯦꯡꯒꯜ ꯑꯆꯧꯕ ꯑꯃꯃꯨꯛ ꯐꯣꯔꯃꯦꯁꯟ ꯇꯧꯔꯦ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯀꯩꯗꯧꯋꯦ ꯍꯥꯏꯕꯗ ꯃꯥꯔꯀꯦꯠꯁꯦ ꯚꯣꯂꯦꯇꯥꯏꯜ ꯑꯣꯏ ꯂꯩꯔꯦꯕ ꯑꯃꯨꯛ ꯃꯊꯛꯇ ꯁꯣꯛꯏ ꯑꯃꯨꯛ ꯃꯈꯥꯗ ꯂꯥꯛꯏ ꯑꯃꯨꯛ ꯃꯊꯛ ꯆꯠꯂꯤ ꯑꯃꯨꯛ ꯃꯈꯥꯗ ꯂꯥꯛꯏ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯋꯥꯏꯠ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯦ ꯏꯟꯚꯦꯁꯃꯦꯟ ꯑꯣꯏꯕ ꯃꯇꯝꯗꯗꯤ 1 day ꯇꯥꯏꯝ ꯐ꯭ꯔꯦꯝ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯔꯦꯖꯤꯁꯇꯦꯟꯁꯁꯦ ꯍꯦꯛ ꯁꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁꯦꯜ ꯇꯧꯕ ꯑꯗꯨꯒ ꯁꯞꯄꯣꯔꯠꯁꯦ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁꯞꯄꯣꯔꯠ ꯖꯒꯥꯅꯦꯕꯨ ꯍꯦꯛ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯔꯤꯕ ꯖꯒꯥꯗ ꯍꯦꯛ ꯌꯧꯔꯛꯄꯗ ꯑꯩꯈꯣꯏꯅ ꯕꯥꯏ ꯇꯧꯅꯕ ꯍꯣꯠꯅꯒꯗꯕꯅꯦꯕ ꯑꯗꯨꯕꯨ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯁꯨꯝꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯦ ꯃꯥꯔꯀꯦꯠꯁꯤꯅ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕ ꯃꯇꯝꯗ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄ ꯐꯥꯁ ꯍꯜꯂꯛꯄꯗ ꯉꯥꯏꯕꯤꯌꯣ ꯑꯁꯤꯒꯤ ꯍꯦꯛ ꯍꯜꯂꯛꯄꯗ ꯉꯥꯏꯕꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯂꯧꯕ ꯅꯨꯡꯉꯥꯏꯔꯤꯁꯦ ꯁꯦꯀꯦꯟ ꯍꯜꯂꯛꯄ ꯊꯥꯔꯠ ꯍꯜꯂꯛꯄ ꯍꯣꯏ ꯄꯜꯂꯛꯄ ꯌꯥꯏ ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯆꯠꯂꯣꯏ ꯃꯥꯔꯀꯦꯠꯁꯦ ꯕ꯭ꯔꯦꯛ ꯇꯧꯅꯕ ꯍꯣꯠꯅꯔꯛꯀꯅꯦꯕ ꯕ꯭ꯔꯦꯛ ꯇꯧꯅꯕ ꯍꯣꯠꯅꯔꯛꯀꯅꯤ ꯇꯧꯕꯗꯗꯤ ꯁꯤꯒꯤ ꯖꯒꯥꯁꯤꯗ ꯃꯥꯔꯀꯦꯠꯁꯤꯗ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯄ꯭ꯂꯦꯌꯔ ꯕꯤग ꯄ꯭ꯂꯦꯌꯔ ꯃꯌꯥꯝꯒꯤ ꯂꯩꯐꯝꯅꯤ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯂꯥꯏꯅ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯕ ꯉꯝꯅꯦꯕ ꯃꯊꯛꯇ ꯑꯣꯏꯔꯒꯁꯨ ꯑꯃꯨꯛꯇꯪ ꯊꯦꯡꯉꯒ ꯍꯜꯂꯛꯄ ꯇꯥꯏꯃꯤꯡꯁꯤꯅꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯇ꯭ꯔꯦꯗ ꯇꯧꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯍꯟꯖꯟ ꯍꯟꯖꯟꯅ ꯊꯦꯡꯒꯠꯂꯛꯑꯗꯤ ꯀꯩꯗꯧꯒꯦ ꯍꯥꯏꯕꯗ ꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯕꯤग ꯄ꯭ꯂꯦꯌꯔ ꯃꯌꯥꯝ ꯂꯩꯕ ꯈꯪꯉꯤ ꯑꯗꯨꯅ ꯁꯤꯒꯤ ꯖꯒꯥꯁꯤꯗꯕꯨ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯕ꯭ꯔꯦꯛ ꯑꯥꯎꯠ ꯇꯧꯕꯒꯤ ꯁꯤꯝꯕꯣꯜ ꯍꯥꯏꯕꯗꯤ ꯒ꯭ꯔꯤꯟ ꯀꯦꯟꯗꯜ ꯃꯊꯛꯇꯗꯤ ꯒ꯭ꯔꯤꯟ ꯀꯦꯟꯗꯜꯅ ꯂꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯀꯅꯤ ꯃꯈꯥꯗꯅ ꯔꯦꯗ ꯀꯦꯟꯗꯜ ꯑꯆꯧ ꯑꯆꯧꯕ ꯐꯣꯝ ꯇꯧꯔꯒ ꯆꯠꯈꯤꯅꯕ ꯍꯣꯠꯅꯔꯛꯀꯅꯦꯕ ꯍꯥꯏꯔꯤꯕ ꯀꯦꯟꯗꯜꯁꯤꯡꯁꯤꯕꯨ ꯍꯦꯛ ꯐꯣꯔꯃꯦꯁꯟ ꯂꯥꯟꯊꯣꯛꯀꯦ ꯍꯦꯛ ꯇꯧꯕ ꯍꯧꯔꯛꯑꯗꯤ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯕ ꯍꯧꯕ ꯌꯥꯔꯦꯕ ꯍꯥꯏꯗꯤ ꯕ꯭ꯔꯦꯛ ꯑꯥꯎꯠ ꯇꯧꯗꯧꯔꯕꯅꯦ ꯇꯧꯒꯦ ꯇꯥꯔꯒꯗꯤ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅꯕꯨ ꯍꯦꯛ ꯔꯦꯛꯇꯦꯡꯒꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯐꯣꯔꯃꯦꯁꯟ ꯇꯧꯔ ꯁꯨꯝ ꯂꯩꯔꯝꯕꯁꯦ ꯄ꯭ꯔꯥꯏꯁꯁꯤꯅ ꯍꯦꯛ ꯃꯄꯥꯟ ꯊꯣꯛꯂꯛꯄꯗ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯔꯀꯦꯠꯁꯤ ꯌꯥꯡꯅ ꯆꯦꯜꯂꯤ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯔꯦꯛꯇꯦꯡꯒꯜ ꯐꯣꯔꯃꯦꯁꯟ ꯇꯧꯕꯅ ꯈꯪꯉꯤ ꯑꯗꯨꯒ ꯃꯥꯔꯀꯦꯠ ꯁꯥꯏꯀꯜꯒꯤ ꯃꯔꯣꯟꯗꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯥꯏꯁꯁꯦ ꯑꯦꯕꯖꯣꯔꯞꯁꯟ ꯅꯠꯇ꯭ꯔꯒꯅ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯇꯧꯕ ꯍꯥꯏꯕꯗꯤ ꯄ꯭ꯔꯥꯏꯁꯁꯦ ꯑꯦꯀꯨꯃꯨꯂꯦꯁꯟ ꯊꯣꯛꯏꯔꯥ ꯑꯣꯔ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯊꯣꯛꯏꯔꯥ ꯍꯥꯏꯕꯁꯦ ꯍꯌꯦꯡ ꯕ꯭ꯔꯦꯛ ꯑꯥꯎꯠ ꯇꯧꯔꯀꯥꯟꯗ ꯑꯟꯗꯔꯁꯇꯦꯟ ꯇꯧꯔꯛꯀꯅꯦꯕ ꯀꯔꯤꯒꯨꯝꯕ ꯃꯥꯔꯀꯦꯠꯁꯤꯅ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯊꯣꯛꯇꯧꯔꯒꯗꯤ ꯃꯈꯥꯔꯣꯝꯗ ꯌꯥꯝꯅ ꯑꯦꯇꯦꯝ ꯇꯧꯔꯛꯀꯅꯦꯕ ꯑꯗꯨꯒ ꯃꯥꯔꯀꯦꯠꯁꯤꯅ ꯍꯌꯦꯡ ꯑꯦꯀꯨꯃꯨꯂꯦꯁꯟ ꯑꯣꯏꯔꯗꯤ ꯃꯊꯛꯂꯣꯝꯗ ꯌꯥꯝꯅ ꯑꯦꯇꯦꯝ ꯇꯧꯔꯛꯀꯅꯦꯕ ꯀꯦꯟꯗꯜꯁꯤ ꯌꯥꯔꯤꯃꯈꯩ ꯃꯈꯥꯗ ꯁꯨꯡꯀꯨꯝ ꯀꯨꯝꯃꯣꯏꯕ ꯑꯁꯤꯒꯤ ꯐꯣꯔꯃꯦꯁꯟꯁꯦ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯒ ꯔꯦꯛꯇꯦꯡꯒꯜꯒꯤ ꯐꯣꯔꯃꯦꯁꯟꯁꯦ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯉꯝꯕ꯭ꯔꯥ ꯈꯪꯗꯣꯛꯄ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯃꯁꯤ ꯍꯣꯠꯅꯕꯤꯒꯗꯕꯅꯦꯕ ꯃꯁꯤꯕꯨ ꯍꯦꯛ ꯐꯖꯅ ꯍꯣꯠꯅꯕ ꯉꯝꯃꯕ ꯐꯖꯅꯕꯨ ꯍꯦꯛ ꯈꯪꯗꯣꯛꯄ ꯉꯝꯃꯕ ꯄ꯭ꯔꯥꯏꯁꯁꯤꯒꯤ ꯃꯇꯥꯡꯗ ꯆꯠꯄꯗꯨ ꯐꯖꯅ ꯑꯟꯗꯔꯁꯇꯦꯟ ꯇꯧ ꯉꯝꯃꯕ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯗ ꯑꯃ ꯍꯌꯦꯡ ꯗꯤꯁꯤꯖꯟ ꯂꯧꯕ ꯃꯇꯝꯗ ꯌꯥꯝꯅ ꯂꯥꯏꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯃꯦ ꯃꯁꯤꯅꯤ ꯑꯩꯈꯣꯏꯅ ꯔꯦꯛꯇꯦꯡꯒꯜ ꯐꯣꯔꯃꯦꯁꯟ ꯑꯃ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯁꯝꯂꯞꯅ ꯁꯨꯃꯥꯏꯅ ꯅꯩꯅꯕ ꯌꯥꯏ